Arambai Tenggol Unit-18 na sawo macha ni rescue tawraklaba matung Manipur Zoological Garden gi authority da ngasi ayok sinakre. Sawo macha ani sinakiba aduga mari lainana Manipur Zoological Garden gi veterinary doctor L. Sarat Chandran hai. Wildlife haibasi aikhoi ecological system gi yamna maru oiba sarukamani. Makhoi phaba natraga na hatlaga chaba haibasi Wildlife Protection Act 1972 na yade. Kanagumbana lamlaki sa ujek phaba natraga Thengnarabadi Wildlife Protection Act 1972 gi makhada penalty nga loinana chahi ahumdagi chahi taret fawba kaisum sangda thamba yai lamlaki sa uchek singa si mutkragadi aikhoi gi ecological system ase kaitharakani maramaduna makhoi ngakpi senbi bahaibasi aikhoi gi tawphadraba ithoudangni ngasi Manipur Zoological Garden da sinaramliba sawo macha ani ase yamna piklibanina machinjak chabaso haikiroi aduna quarantine tawduna tha manga sangom pithak-tuna thamgane Arambai Tenggol Unit-18 gi ichilinaw singna sawo macha ani asi rescue tawraktuna zoo gi authority da sinarakpa asigi damak hainingai leitana thagatli haina mahakna makhata khi ngasi suhan tawna beer cup ani kak wild traders tingdagi kallaga mafam sida pubire adana koina haijening badi sigumba wildlife ki kano singsi moibu phabi daba amasung wilda makoibu hingan bai base akoi myam gi kwaidai phaba adum thaba amani adubo masi haujikti masasi mapi ga khainagrabani na akoina masai sa moidi bottle feeding targa product torpa ma darkar oi adu yam darbada koina that manga tarukti koi moisi masi ak chaba hidri baudi koina quarantine na thamkini wildlife punuk sibinduna Arambai 18 unit uripok na kanbirak tuna mafamsa pubirang ta pubir bagi damakta aina makhoi thagat phangdokchari sawo macha ani adu rescue tawbada choba thodang laukiba social activist khersan thodamna hai chinga madi tampa kani ke lona ba ma phamamada lamlaki sa ujek sing karbar tawre haibagi paw ma phangbadagi 80 unit 18 gi team ma maphamadu da changsinduna sawo macha ani adu sel piraga lawrakhibani lamlaki sa ujek phaba punba natraga hatokpa haibasi lona yade asigumba thaba asi matungda tawbiganu haina mahakna miyamda apil मुझे ट्रेडिंग कांगू है तारे अदुना मुझे योनाबा लाइनाबा तौनाबदगी अखोइसे पावम फंगबदगी उपाय तमना मोइदगी थेंगना हागदि पैसा पीरगा लौरे है तारे अखोइसे सासिंगसे अखोइना जूदा सिननबि दंत पुजरकपने अदु वाइल्ड प्रोटेक्शन मैम सीजे एक की मतुंगिना 1972 की मतुंगिना सी यारगदी अखोइ वाइल्ड लाइफ ता समाइना बिजनेस तौबिबा सांग सेक्टर समाइ तौबिबसिति यारिगैदि तौबिदनबा अखोइ साइड तै साइजे